ꯑꯇꯣꯞꯄ ꯚꯨꯠ ꯑꯃꯅ ꯑꯩ ꯉꯁꯤꯗꯤ ꯌꯥꯝ ꯄꯦꯟꯗꯤꯌꯦ ꯑꯩꯒꯤ ꯇꯝꯅꯐꯝ ꯂꯩꯇ꯭ꯔꯦ ꯁꯤꯒꯤ ꯎꯁꯤꯗ ꯈꯔ ꯅꯞꯇꯅ ꯇꯣꯡꯖꯕꯅꯦ ꯑꯁꯤꯁꯨ ꯃꯨꯟꯕꯤꯈ꯭ꯔꯦ ꯌꯦꯡꯉꯣ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯃꯤꯁꯤꯡꯁꯦ ꯄꯨꯔꯥ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯔꯦ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯅꯪ ꯇꯥꯎ ꯂꯥꯛꯑꯣ ꯁꯣꯔꯣꯛꯇ ꯇꯝꯅꯧꯁꯦ ꯁꯣꯝꯗꯅ ꯄꯤꯛꯇ꯭ꯔꯨꯗꯨ ꯂꯩꯕꯥꯛꯇ ꯃꯅꯝ ꯅꯝꯗꯅ ꯍꯦꯟꯔꯤꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯂꯤ ꯇꯣꯡꯁꯥꯡꯁꯨ ꯇꯨꯡꯗ ꯑꯗꯨꯃꯛ ꯏꯟꯅꯔꯛꯂꯤ ꯑꯩꯁꯨ ꯑꯩꯒꯤ ꯊꯝꯆꯥꯗꯣ ꯃꯐꯝ ꯀꯩꯗ ꯊꯤꯗꯣꯏꯅꯣ ꯇꯣꯡꯁꯥꯡ ꯑꯩꯁꯦ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯋꯥꯈꯜꯗ ꯄꯨꯔꯥ ꯉꯥꯎꯆꯠꯅꯔꯕꯅꯤ ꯑꯩ ꯍꯥꯏꯐꯝ ꯈꯪꯗꯅ ꯋꯥꯏ ꯇꯟꯖꯥꯗꯨꯗ ꯊꯣꯡꯒꯥꯜꯗ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ ꯑꯗꯨ ꯇꯥꯕꯗ ꯇꯣꯡꯁꯥꯡꯅ ꯇꯣꯔꯣ ꯉꯥꯏꯈꯨꯑꯣ ꯁꯝꯐꯥꯕꯤ ꯉꯥꯏꯈꯣꯅꯦ ꯑꯁꯤ ꯍꯥꯏꯔꯒ ꯄꯤꯛꯇ꯭ꯔꯨꯒꯤ ꯃꯁꯝ ꯑꯐꯥꯕꯗꯨ ꯂꯥꯛꯇꯨꯅ ꯆꯤꯡꯏ ꯃꯤꯅ ꯑꯝꯇ ꯉꯥꯏꯈꯣ ꯍꯥꯏꯕꯗꯤ ꯉꯥꯏꯕ ꯌꯥꯗ꯭ꯔꯣ ꯄꯤꯛꯇ꯭ꯔꯨꯁꯨ ꯁꯥꯎꯅꯤꯡꯂꯨꯔꯕ ꯃꯥꯜꯂꯦ ꯇꯣꯡꯁꯥꯡꯒꯤ ꯃꯈꯣꯡꯗꯨꯗ ꯅꯨꯡ ꯑꯃꯅ ꯀꯣꯛ ꯂꯥꯎꯅ ꯁꯨꯏ ꯃꯤꯅꯥꯏ ꯅꯨꯄꯤ ꯏꯁꯥꯡ ꯁꯥꯡꯈꯩ ꯆꯨꯝꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯥ ꯍꯥ ꯃꯤꯒꯤ ꯁꯝ ꯐꯖꯕꯁꯦ ꯎꯕꯁꯤꯗ ꯅꯪꯅ ꯆꯤꯡꯏꯗꯣ ꯇꯣꯡꯁꯥꯡ ꯉꯥꯏꯍꯥꯛꯇꯪ ꯅꯥꯃꯟꯗꯅ ꯉꯥꯎꯈ꯭ꯔꯤꯗꯨꯅ ꯐ꯭ꯔꯤꯡ ꯐ꯭ꯔꯤꯡ ꯆꯣꯡꯏ ꯑꯣꯏꯃꯥꯎ ꯆꯥꯕꯤ ꯁꯝꯐꯥꯕꯤ ꯅꯁꯝꯗꯣ ꯃꯩ ꯊꯥꯗꯣꯛꯀꯦ ꯑꯩꯒꯤ ꯈꯣꯡꯕꯤꯁꯦ ꯚꯤꯝꯗꯧꯅ ꯆꯥꯎꯈ꯭ꯔꯦ ꯑꯇꯣꯞꯄ ꯕꯨꯠꯁꯤꯡꯅ ꯂꯋꯥꯏ ꯅꯨꯄꯤ ꯈꯣꯡꯕꯤ ꯖꯋꯥꯏꯅ ꯅꯣꯛꯅꯔꯅꯤꯌꯦ ꯄꯤꯛꯇ꯭ꯔꯨꯅ ꯍꯥꯏꯌꯣ ꯅꯣꯛꯇꯨꯝ ꯅꯣꯛꯅꯤꯡꯉꯤꯅꯦ ꯁꯍꯔ ꯅꯨꯄꯤ ꯁꯥꯒꯦ ꯍꯥꯏꯔꯣ ꯅꯪ ꯑꯀꯤꯕ ꯈꯣꯟꯖꯦꯜ ꯀꯌꯥꯗ ꯀꯞꯄ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯀꯌా ꯍꯦꯟꯅ ꯇꯥꯔꯛꯂꯤ ꯈꯠꯅꯔꯝꯕ ꯑꯅꯤꯗꯨ ꯆꯞ ꯂꯦꯞꯄꯒ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯇꯣꯡꯁꯥꯡꯅ ꯀꯅꯥꯒꯤ ꯄꯥꯔꯇꯤ ꯑꯣꯏꯔꯕꯖꯥꯠꯅꯣ ꯑꯩꯈꯣꯏꯅ ꯇꯝꯅꯒꯦꯅ ꯊꯧꯕꯁꯦ ꯃꯐꯝꯁꯤꯗ ꯇꯝꯅꯔꯛꯏꯁꯤꯅ ꯄꯤꯛꯇ꯭ꯔꯨꯅ ꯏ ꯀꯥꯏꯗꯁꯤꯗꯤ ꯑꯝꯇ ꯇꯥꯟꯈꯤꯁꯦ ꯑꯩꯈꯣꯏ ꯑꯅꯤꯅ ꯑꯩ ꯃꯤ ꯑꯃ ꯊꯤꯗꯧ ꯂꯩꯕ ꯇꯣꯡꯁꯥꯡꯗꯨ ꯄ꯭ꯔꯞ ꯃꯈ꯭ꯋꯥꯡꯒ ꯃꯦꯠꯂꯒ ꯄ꯭ꯔꯞ ꯆꯪꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯍꯦ ꯅꯣꯏꯁꯤꯗ ꯅꯠꯇ꯭ꯔꯗꯤ ꯇꯝꯅꯐꯝ ꯂꯩꯇ꯭ꯔꯕ ꯆꯠꯂꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯁꯤꯗ ꯇꯝꯅꯗꯧꯔꯤ ꯕꯨꯠ ꯑꯃꯗꯨ ꯇꯥꯁꯤꯟꯅꯗꯈꯩ ꯃꯥꯒꯤ ꯀꯞꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯀꯞꯄꯤ ꯃꯥꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯕꯨꯠ ꯑꯃꯗꯨꯅ ꯑꯀꯤꯕ ꯈꯣꯟꯖꯦꯜꯗ ꯑꯗꯨꯝ ꯂꯥꯎꯔꯤ ꯇꯣꯡꯁꯥꯡꯅ ꯎꯁꯤꯠꯇꯕꯗꯤ ꯇꯧꯅꯨꯗ ꯅꯣꯏꯗꯤ ꯅ꯭ꯌꯨ ꯀꯃꯔꯅꯦ ꯑꯩꯈꯣꯏꯗꯤ ꯁꯦꯅꯤꯌꯔꯅꯦ ꯈꯔ ꯍꯥꯏꯕ ꯉꯥꯡꯕ ꯌꯥꯅꯁꯦ ꯄꯤꯛꯇ꯭ꯔꯨꯅ ꯃꯈꯣꯏ ꯑꯅꯧꯕ ꯕꯨꯠ ꯑꯣꯜꯂꯛꯄꯁꯤꯡꯁꯦ ꯀꯣꯛ ꯑꯃꯃꯝ ꯇꯧꯕꯅꯤ ꯃꯣꯏꯒꯤ ꯄꯦꯟꯗꯕ ꯃꯌꯥꯝ ꯂꯩꯌꯦꯅ ꯁꯥꯗꯧꯅ ꯎꯔꯥꯎ ꯊꯔꯥꯎꯔꯒ ꯇꯧꯕꯅꯤ ꯑꯃꯗꯨꯁꯨ ꯁꯧꯒꯠꯂꯛꯏ ꯅꯊꯧ ꯀꯩ ꯂꯩꯒꯦ ꯅꯣꯏꯒꯤ ꯇꯝꯅꯅꯕ ꯃꯐꯝꯅꯦꯅ ꯅꯝꯕꯔꯒ ꯊꯦꯠꯂꯒ ꯊꯝꯕ꯭ꯔꯣ ꯀꯨꯁꯤꯅꯤ ꯀꯨꯁꯤ ꯆꯠꯂꯣ ꯅꯋꯥꯁꯨ ꯂꯧꯗꯦ ꯑꯁꯤ ꯍꯥꯏꯔꯒ ꯌꯥꯝꯅ ꯀꯟꯅ ꯑꯃꯨꯛ ꯀꯞꯊꯣꯔꯛꯏ ꯅꯨꯡꯁꯤ ꯃꯩꯆꯥꯛꯅ ꯃꯩꯁꯥ ꯂꯥꯡꯂꯕ ꯇꯣꯡꯁꯥꯡ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯁꯥꯎꯅꯤꯡꯕ ꯃꯌꯥꯝꯗꯨ ꯄꯨꯝꯅꯃꯛ ꯍꯩꯊꯔꯛꯀꯤ ꯃꯇꯥꯒꯨꯝ ꯀꯞꯄꯒꯤ ꯀꯥꯊꯣꯔꯛꯏꯕ ꯃꯆꯤꯟꯗꯨꯗ ꯇꯤꯡꯈꯠꯇꯅ ꯊꯣꯝꯖꯤꯜꯂꯤ ꯁꯥꯂꯥ ꯃꯤ ꯎꯁꯤꯠꯇꯕ ꯏꯅꯦ ꯏꯀꯥꯕꯅꯦ ꯅꯉꯣꯟꯗ ꯂꯣꯏꯅ ꯇꯥꯏꯅꯔꯛꯀꯅꯤ ꯉꯁꯤ ꯑꯃꯗꯨꯗꯤ ꯃꯆꯤꯟꯗꯨꯗ ꯊꯣꯝꯖꯤꯟꯕꯗꯒꯤ ꯅꯥꯕꯣꯏ ꯀꯩꯕꯣꯏ ꯀꯞꯉꯥꯡ ꯇꯧꯔꯛꯏ ꯑꯩꯗꯤ ꯈꯨꯠ ꯄꯥꯟꯗꯕꯒꯤ ꯃꯑꯣꯡꯗ ꯇꯣꯡꯁꯥꯡꯕꯨ ꯐꯨꯗꯣꯏꯒꯤ ꯇꯧꯔꯛꯏ ꯑꯗꯨꯕꯨ ꯑꯃꯗꯨꯗꯤ ꯁꯥꯡꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯨꯛꯊꯔꯒ ꯑꯃꯗꯨꯕꯨ ꯌꯥꯝ ꯂꯥꯛꯆꯅ ꯐꯨꯔꯒ ꯊꯥꯈ꯭ꯔꯦ ꯃꯥꯒꯤ ꯄꯥꯔꯇꯤ ꯑꯅꯤꯃꯛ ꯕꯨꯠꯇꯨꯅ ꯃꯌꯥ ꯆꯤꯛꯂꯒ ꯋꯥꯟꯗꯦ ꯇꯣꯡꯁꯥꯡꯅ ꯋꯥꯟꯗꯦꯒ ꯂꯣꯏꯅ ꯆꯥꯏꯅꯦꯗꯤ ꯈꯪꯗ꯭ꯔꯤꯌꯦ ꯂꯥꯛꯑꯣ ꯄꯤꯛꯇ꯭ꯔꯨꯗꯨ ꯇꯨꯃꯤꯟꯅ ꯂꯦꯞꯂꯝꯕꯗꯒꯤ ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯃꯤꯍꯨꯜꯗꯨ ꯌꯥꯝꯅ ꯈꯣꯡꯖꯦꯜ ꯌꯥꯡꯅ ꯆꯦꯟꯈꯠꯂꯛꯏ ꯁꯤꯗ ꯅꯠꯇꯅ ꯃꯅꯥꯇꯣꯟꯗꯨꯁꯨ ꯈꯞ ꯆꯣꯡꯂꯤ ꯂꯝꯕꯤ ꯇꯥꯛꯄꯒꯨꯝ ꯃꯥꯏꯀꯩ ꯆꯤꯡꯈꯠꯂꯛꯂꯤ ꯃꯇꯥ ꯇꯣꯡꯁꯥꯡ ꯑꯩꯒꯤ ꯅꯥꯇꯣꯟ ꯃꯅꯨꯡꯁꯤꯗ ꯍꯪꯉꯣꯏ ꯑꯃ ꯌꯥꯎꯔꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦ ꯐꯟ ꯆꯣꯡꯉꯤ ꯇꯣꯡꯁꯥꯡꯅ ꯀꯔꯤꯅꯣ ꯇꯧꯔꯣ ꯅꯁꯝꯗꯨ ꯐꯥꯗꯤ ꯃꯇꯤꯛ ꯀꯣꯛꯁꯨ ꯐꯔꯛꯑꯕ꯭ꯔꯥ ꯉꯥꯎꯔꯒ ꯆꯠꯇꯣꯔꯕ ꯅꯪꯕꯣ ꯄꯤꯛꯇ꯭ꯔꯨ ꯅꯥꯇꯣꯟꯗ ꯍꯦꯟꯅ ꯃꯅꯝ ꯐꯥꯎꯔꯛꯂꯤ ꯄꯤꯛꯇ꯭ꯔꯨ ꯑꯃꯨꯛꯁꯨ ꯍꯨꯏꯗꯧꯅ ꯂꯩꯕꯥꯛ ꯃꯈꯥꯗ ꯃꯅꯝ ꯁꯨꯠ ꯅꯝꯂꯒ ꯆꯠꯂꯤ ꯇꯣꯡꯁꯥꯡꯁꯨ ꯃꯥꯒꯤ ꯃꯇꯨꯡ ꯑꯗꯨꯃꯛ ꯏꯟꯅꯔꯛꯂꯤ ꯃꯅꯝ ꯌꯥꯝꯅ ꯈꯪꯕ꯭ꯔꯥ ꯍꯥꯏꯕ ꯅꯪꯀꯣ ꯍꯥꯏꯕꯒ ꯇꯧꯕꯒ ꯍꯨꯏꯊꯤ ꯑꯃ ꯂꯩꯔꯝꯂꯕ ꯃꯥꯜꯂꯦ ꯄꯤꯛꯇ꯭ꯔꯨꯅ ꯃꯈꯥꯗ ꯁꯨꯝ ꯅꯝꯗꯅ ꯆꯠꯄꯗꯨꯗ ꯍꯨꯏꯊꯤꯗꯨꯗ ꯗꯥꯏꯔꯦꯛ ꯃꯅꯝꯗꯨ ꯅꯝꯁꯤꯜꯂꯨꯗꯅ ꯀꯩꯅꯣ ꯁꯤꯗꯤ ꯍꯨꯏꯊꯤ ꯑꯣꯏꯔ ꯃꯥꯜꯂꯤ ꯀꯔꯝꯕ ꯍꯨꯏꯅꯣ ꯊꯤ ꯐꯥꯏꯐꯝ ꯑꯣꯟꯊꯣꯛꯅ ꯀꯥꯝꯈ꯭ꯔꯦꯗ ꯃꯊꯨꯟꯗꯣ ꯕꯔꯥ ꯍꯦꯛ ꯄꯠꯁꯅꯨ ꯇꯣꯡꯁꯥꯡꯅ ꯍꯦ ꯁꯝꯐꯥꯕꯤ ꯃꯤꯗꯤ ꯆꯨꯝꯅ ꯇꯧꯖꯔꯝꯕꯅꯤ ꯅꯪꯅ ꯅꯊꯧ ꯏꯔꯩ ꯂꯩꯇꯕꯒꯨꯝꯗꯅ ꯆꯪꯁꯤꯜꯂꯒ ꯃꯅꯝ ꯅꯝꯕꯒ ꯃꯤꯉꯣꯟꯗꯒ ꯍꯥꯏ ꯁꯥꯔꯤꯌꯦ ꯇꯥꯅꯤꯡꯗꯦ ꯑꯩ ꯊꯕꯛ ꯊꯦꯡꯈ꯭ꯔꯅꯤ ꯆꯠꯁꯤ ꯑꯝꯇ ꯑꯅꯤꯗꯨ ꯁꯨꯝ ꯃꯅꯝ ꯅꯝꯗꯅ ꯂꯥꯛꯄꯅ ꯖꯦꯝꯁ ꯈꯣꯏꯒꯤ ꯌꯧꯁꯤꯜꯂꯛꯂꯦ ꯁꯣꯝꯗ ꯍꯦꯟꯔꯤꯒ ꯖꯣꯅꯤꯒꯗꯤ ꯎꯊꯛꯇꯨꯗ ꯂꯩꯔꯒ ꯕꯨꯠ ꯉꯥꯏꯔꯤꯅꯦꯅ ꯇꯧꯔꯒ ꯂꯩꯔꯤ
ꯃꯣꯏ ꯎꯕꯗ ꯕꯨꯠꯁꯤꯡꯗꯨ ꯕꯤꯠ ꯏꯔꯩ ꯂꯩꯇ꯭ꯔꯦ ꯌꯨꯝꯊꯛꯇ ꯕꯨꯠ ꯑꯃ ꯃꯈꯣꯡ ꯌꯥꯟꯊꯔꯒ ꯐꯝꯃꯒ ꯂꯩ ꯃꯈꯥꯗ ꯁꯥꯏꯖꯤꯟꯗ ꯅꯞꯄꯤꯕ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯕꯤꯠꯀ ꯏꯔꯩ ꯂꯩꯇ꯭ꯔꯦ ꯀꯩꯅꯣ ꯃꯤꯁꯤꯡꯁꯤꯅ ꯈꯜꯂꯤꯁꯦ ꯌꯦꯡꯉꯨꯕ ꯉꯛꯇ ꯇꯝꯅꯒꯤꯗꯧꯕꯁꯦ ꯃꯈꯣꯏꯅ ꯌꯦꯡꯗꯅ ꯂꯩꯔꯦ ꯀꯃꯥꯏꯅ ꯇꯝꯅꯗꯣꯏꯅꯣ ꯏꯀꯥꯏꯌꯦ ꯑꯃꯅ ꯑꯃꯨꯛ ꯍꯦꯔꯥ ꯅꯪꯗꯤ ꯌꯥꯝ ꯐꯩ ꯑꯩꯒꯤꯗꯤ ꯃꯐꯝ ꯃꯀꯣꯏꯅ ꯃꯨꯟꯕꯤꯈ꯭ꯔꯦ ꯑꯗꯣ ꯑꯩꯅ ꯈꯟꯕꯗ ꯃꯈꯣꯏꯁꯦ ꯃꯤꯗꯤ ꯅꯠꯇꯕ ꯃꯥꯜꯂꯦ ꯃꯤ ꯃꯥꯟꯕ ꯁꯥ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤꯌꯦ ꯃꯥꯅꯦ ꯃꯤ ꯃꯥꯟꯕ ꯁꯥꯅꯤ ꯌꯣ ꯁꯅꯥꯇꯣꯝꯕꯤꯗꯨ ꯂꯨꯝꯂꯨꯝꯗꯨꯅ ꯂꯥꯛꯏ ꯃꯆꯤꯟꯗꯁꯨ ꯌꯣꯌꯣꯔꯥꯡ ꯑꯃꯗꯤ ꯏꯁꯩꯁꯨ ꯁꯨꯡꯂꯦꯞ ꯂꯦꯞꯇꯦ ꯑꯩꯗꯤ ꯌꯥꯏꯁꯀꯨꯜꯗ ꯄꯣꯛꯆꯕꯅꯤ ꯕꯨꯠ ꯑꯣꯏꯅ ꯍꯤꯡꯖꯕꯅꯤ ꯌꯣ ꯁꯅꯥꯇꯣꯝꯕꯤꯅꯦ ꯌꯣ ꯁꯅꯥꯇꯣꯝꯕꯤ ꯃꯈꯥ ꯇꯥꯗꯦ ꯊꯥꯛꯑꯒ ꯊꯝꯂꯤꯕ ꯂꯥꯡꯗꯨꯗ ꯊꯨꯈꯤꯗꯅ ꯃꯁꯥꯗꯨ ꯅꯥꯟꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ ꯑꯣ ꯃꯥꯏ ꯒꯣꯗ ꯁꯤꯗꯤ ꯃꯣꯁꯅꯥ ꯇꯥꯔꯦ ꯇꯧꯔꯤꯕ ꯑꯗꯨ ꯃꯊꯛꯇꯒꯤ ꯑꯅꯤꯗꯨꯅ ꯄꯨꯝꯅꯃꯛ ꯎꯔꯝꯃꯤ ꯑꯅꯤꯗꯨꯗꯤ ꯒꯟꯖꯥ ꯁꯨꯠꯇ ꯉꯥꯎꯕꯒ ꯑꯀꯤꯕ ꯀꯩꯗꯧꯕ ꯑꯃꯠꯇ ꯂꯩꯕ ꯅꯠꯇꯦ ꯚꯨꯠ ꯑꯣꯏꯅ ꯃꯈꯣꯏ ꯎꯕꯗ ꯀꯤꯔꯦ ꯑꯅꯤꯗꯨ ꯃꯊꯛꯇꯒꯤ ꯁꯠ ꯁꯠ ꯀꯨꯝꯊꯔꯛꯑꯒ ꯑꯃꯗꯤ ꯐꯥꯔꯦꯗꯅ ꯂꯨꯄꯨꯔꯣ ꯍꯥꯞꯄꯒ ꯊꯝꯁꯦ ꯌꯥꯝ ꯊꯨꯅ ꯄ꯭ꯔꯞ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯖꯣꯅꯤꯗꯤ ꯅꯤꯁꯥꯗꯨꯅ ꯃꯃꯤꯠ ꯅꯥꯃꯛ ꯑꯗꯨ ꯂꯣꯏꯅ ꯕ꯭ꯂꯔ ꯆꯠꯈꯤꯗꯅ ꯃꯨꯟꯅ ꯑꯃꯨꯛ ꯌꯦꯡꯉꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯇꯤꯟꯗꯨ ꯀꯨꯠ ꯂꯥꯎꯅ ꯌꯣꯠꯂꯤ ꯌꯣ ꯁꯅꯥꯇꯣꯝꯕꯤꯗꯨ ꯃꯀꯣꯛ ꯑꯗꯨ 4-5ꯃꯨꯛ ꯊꯣꯛꯏ ꯃꯥꯅ ꯎꯔꯤꯕꯗꯨ ꯖꯣꯅꯤ ꯃꯃꯤꯠ ꯃꯅꯥ ꯂꯧꯊꯣꯛꯑꯒ ꯑꯩ ꯀꯩꯅꯣ ꯁꯤꯗꯤ ꯔꯥꯕꯣꯟ ꯅꯠꯇ꯭ꯔꯣ ꯃꯀꯣꯛ ꯆꯥꯝꯃ ꯄꯥꯜꯂꯤ ꯀꯔꯤ ꯃꯇꯧꯅꯣ ꯁꯤꯗꯤ ꯚꯤꯝ ꯍꯥꯟꯅ ꯎꯅꯍꯧꯔꯨꯕꯅ ꯐꯔꯣꯏꯗ꯭ꯔ ꯁꯤꯗꯤ ꯍꯦꯟꯔꯤꯁꯨ ꯉꯥꯎꯔꯤ ꯐꯩꯔꯤ ꯂꯥꯛꯑꯒ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯉꯤ ꯌꯣ ꯁꯅꯥꯇꯣꯝꯕꯤꯅ ꯑꯩꯕꯨ ꯉꯁꯤ ꯑꯔꯣꯏꯕ ꯑꯣꯏꯈ꯭ꯔꯕ꯭ꯔꯥ ꯌꯣ ꯍꯦꯟꯔꯤꯗꯨ ꯌꯥꯝ ꯍꯔꯥꯎꯅ ꯑꯌꯥ ꯁꯤꯗꯤ ꯇꯥꯃꯣ ꯌꯣ ꯁꯅꯥꯇꯣꯝꯕꯤ ꯅꯠꯇ꯭ꯔꯣ ꯍꯥꯏ ꯃꯥꯅꯤꯅꯦ ꯌꯣ ꯁꯅꯥꯇꯣꯝꯕꯤꯗꯨꯁꯨ ꯃꯥꯕꯨ ꯁꯛ ꯈꯪꯂꯝꯕꯗꯨꯗ ꯍꯔꯥꯎꯅ ꯃꯥꯅꯦ ꯑꯩ ꯌꯣ ꯁꯅꯥꯇꯣꯝꯕꯤꯅꯦ ꯅꯣꯏꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗꯅꯦ ꯑꯩꯒꯤ ꯋꯥꯈꯜꯒꯁꯦ ꯊꯤꯅ ꯍꯥꯏꯔꯛꯇꯣꯏꯁꯦ ꯍꯦꯟꯔꯤꯅ ꯇꯥꯃꯣ ꯑꯩ ꯅꯪꯒꯤ ꯕꯤగ్ ꯐꯦꯟꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯉꯁꯤꯗꯤ ꯕꯨꯠ ꯑꯣꯜꯂꯀꯥꯟꯗ ꯎꯅꯕ ꯐꯪꯕꯁꯦ ꯉꯁꯤ ꯁꯦꯜꯐꯤ ꯑꯝꯇ ꯂꯧꯊꯍꯧꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯄꯣꯀꯦꯠꯇ ꯍꯨꯝꯃꯤ ꯑꯩꯗꯤ ꯐꯣꯟ ꯌꯥꯎꯗ꯭ꯔꯦꯗꯅ ꯀꯥꯏ ꯂꯩꯍꯧꯔꯖꯥꯠꯅꯣ ꯑꯁꯤ ꯍꯥꯏꯔꯒ ꯑꯗꯨꯋꯥꯏꯗ ꯌꯦꯡꯂꯤ ꯑꯗꯨꯒ ꯖꯣꯅꯤꯅ ꯀꯝꯗꯧꯔꯤ ꯃꯁꯤꯗꯩꯁꯤꯗ ꯚꯤꯝ ꯑꯔꯖꯨꯟ ꯔꯥꯝ ꯔꯥꯕꯣꯜ ꯁꯤꯇꯥ ꯍꯥꯏꯅ ꯂꯣꯏꯔꯦ ꯑꯩꯁꯨ ꯁꯥꯊꯤꯕꯅꯤ ꯊꯤꯅ ꯁꯥꯊꯤꯕꯅꯤ ꯍꯅꯨꯃꯥꯟꯒꯤ ꯀꯖꯤꯟꯅꯦ ꯆꯤꯟꯒꯁꯦ ꯇꯨꯝꯇꯛ ꯇꯧꯔꯤꯁꯤꯅꯤ ꯃꯁꯤ ꯀꯃꯥꯏꯅ ꯐꯥꯒꯅꯤ ꯑꯩꯗꯤ ꯚꯤꯝꯂ ꯅꯠꯇ꯭ꯔꯒ ꯃꯥꯃꯣ ꯍꯅꯨꯃꯥꯟꯗꯨ ꯎꯔꯁꯤꯔꯅꯦ ꯃꯣꯏꯁꯤꯅꯦꯗꯤ ꯁꯦꯜ ꯀꯌꯥꯃꯨꯛ ꯂꯧꯕꯖꯥꯠꯅꯣ ꯌꯣ ꯁꯅꯥꯇꯣꯝꯕꯤꯅ ꯅꯪꯒꯤ ꯐꯣꯟ ꯂꯩꯇ꯭ꯔꯗꯤ ꯑꯩꯒꯤꯗ ꯀꯥꯞꯄꯁꯨ ꯌꯥꯏ ꯑꯩꯒꯤꯁꯤꯗꯤ ꯑꯥꯏꯐꯣꯟꯅꯦ ꯍꯦꯟꯔꯤꯅ ꯍꯥ ꯑꯥꯏꯐꯣꯟ ꯋꯥꯎ ꯀꯥꯞꯍꯧꯁꯦ ꯑꯩꯒꯤ ꯄꯣꯀꯦꯠ ꯃꯅꯨꯡꯗ ꯌꯥꯎꯕꯅꯦ ꯍꯦꯟꯔꯤꯅ ꯌꯣ ꯁꯅꯥꯇꯣꯝꯕꯤꯒꯤ ꯄꯣꯀꯦꯠꯇꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯏ ꯑꯗꯨ ꯎꯕꯗ ꯍꯦꯟꯔꯤ ꯌꯥꯝ ꯉꯛꯅ ꯀꯩꯅꯣ ꯇꯧꯔꯤꯁꯤꯗꯤ ꯕꯨꯠꯁꯤꯡꯁꯤꯅ ꯇꯧꯔꯤꯁꯤꯗꯤ ꯀꯩꯅꯣ ꯃꯤ ꯑꯩꯈꯣꯏꯅ ꯐꯥꯎ ꯄꯥꯏꯕ ꯉꯝꯗꯕ ꯐꯣꯟꯒꯁꯦ ꯃꯣꯏꯅ ꯄꯥꯏꯗꯅ ꯍꯦꯟꯔꯤꯗꯨ ꯃꯕꯨꯛ ꯐꯠꯇꯕꯒꯤ ꯋꯥꯈꯜ ꯑꯃ ꯂꯥꯛꯏ ꯃꯇꯣꯝꯇ ꯈꯜꯂꯛꯏ ꯃꯣꯏꯒꯤ ꯕꯨꯠꯀꯤꯁꯨ ꯗꯨꯀꯥꯟ ꯁꯣꯏꯗꯅ ꯂꯩꯔꯝꯅꯤ ꯑꯩꯈꯣꯏꯗꯤ ꯃꯤꯅꯤꯅ ꯂꯧꯅꯤꯡꯕ ꯂꯧꯕ ꯌꯥꯔꯝꯅꯤ ꯌꯣ ꯁꯅꯥꯇꯣꯝꯕꯤꯅ ꯅꯪꯅ ꯅꯇꯣꯝꯗ ꯁꯣꯜꯂꯤꯗꯣ ꯑꯩꯁꯦ ꯌꯥꯝ ꯊꯕꯛ ꯆꯤꯟꯕ ꯁꯦꯂꯦꯕ꯭ꯔꯤꯇꯤꯅꯦ ꯈꯪꯂꯕ ꯊꯨꯔꯣ ꯐꯣꯇꯣ ꯅꯝꯒꯦ ꯍꯥꯏꯗꯣ ꯃꯤ ꯑꯣꯏꯒꯦꯔꯥ ꯂꯥꯏ ꯑꯣꯏꯒꯦꯔꯥ ꯕꯨꯠ ꯑꯣꯏꯒꯦꯔꯥ ꯈꯤꯇꯪ ꯐꯅ ꯋꯥꯕꯨ ꯉꯥꯡꯗ꯭ꯔꯕꯗꯤ ꯕꯨꯠ ꯑꯣꯏꯔꯁꯨ ꯌꯥꯝ ꯆꯥꯎꯁꯤꯜꯂꯛꯏꯅꯦ ꯍꯦꯟꯔꯤ ꯐꯣꯟꯗꯨ ꯇꯧꯔꯒ ꯁꯦꯜꯐꯤ ꯅꯝꯅꯕ ꯇꯧꯏ ꯌꯣ ꯁꯅꯥꯇꯣꯝꯕꯤꯁꯨ ꯃꯁꯥꯗꯨ ꯂꯥꯡꯗꯨꯗ ꯊꯨꯔꯤ ꯂꯧꯊꯣꯛꯇ꯭ꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯁꯥꯗꯨ ꯐꯥꯖꯤꯟ ꯑꯗꯨꯃꯛ ꯌꯣ ꯇꯧꯔꯛꯂꯤ ꯖꯣꯅꯤꯅ ꯅꯤꯄꯥ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯗꯨꯕꯣ ꯔꯥꯕꯣꯟꯗꯨꯗ ꯇꯧꯔꯤꯗꯨꯕꯣ ꯃꯥꯗꯤ ꯍꯤꯡꯆꯥꯕꯅꯦ ꯑꯃꯨꯛ ꯅꯪ ꯆꯥꯊꯣꯛ ꯄꯤꯖꯅꯤ ꯍꯦꯟꯔꯤꯅ ꯍꯩ ꯅꯪ ꯎꯗ꯭ꯔꯣ ꯃꯁꯤ ꯌꯣ ꯁꯅꯥꯇꯣꯝꯕꯤꯅꯤꯅꯦ ꯁꯅꯥꯇꯣꯝꯕꯤ ꯖꯣꯅꯤꯗꯣ ꯑꯃꯨꯛ ꯃꯈꯨꯠꯇꯨꯅ ꯃꯃꯤꯠꯇꯨ ꯅꯣꯏꯔꯒ ꯌꯦꯡꯉꯤ ꯌꯣ ꯁꯅꯥꯇꯣꯝꯕꯤꯅꯤ ꯍꯥꯏꯕ ꯈꯪꯂꯛꯄꯗꯒꯤ ꯁꯤꯗꯤ ꯑꯩꯈꯣꯏ ꯇꯥꯃꯣ ꯌꯣ ꯁꯅꯥꯇꯣꯝꯕꯤꯅꯤꯅꯦ ꯌꯥꯝ ꯊꯥꯖꯗꯤꯌꯦ ꯁꯅꯥꯇꯣꯝꯕꯤꯗꯨ ꯅꯣꯛꯃꯤ ꯇꯧꯔꯒ ꯑꯩꯁꯨ ꯉꯁꯤꯗꯤ ꯋꯥꯈꯜꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯅꯣꯏꯒ ꯊꯦꯡꯅꯕꯁꯦ ꯖꯣꯅꯤꯅ
ꯑꯩꯁꯨ ꯌꯥꯎꯔꯒ ꯐꯣꯇꯣꯗꯣ ꯑꯝꯇꯪ ꯀꯥꯞꯁꯦ ꯑꯍꯨꯝꯗꯨ ꯂꯦꯡꯒꯣꯟꯅꯔꯒ ꯐꯣꯇꯣ ꯀꯥꯞꯄꯤ ꯑꯗꯨ ꯎꯕꯗ ꯅꯥꯀꯟꯗꯒꯤ ꯌꯥꯔꯦꯗ ꯑꯌꯦꯡꯕ ꯑꯎꯕ ꯑꯩꯈꯣꯏꯁꯨ ꯈꯔ ꯈꯜꯂꯣ ꯂꯣꯏꯁꯤꯜꯂꯣ ꯍꯦꯟꯔꯤꯗꯨ ꯃꯕꯨꯛꯇ ꯐꯠꯇꯕ ꯈꯜꯂꯛꯏ ꯑꯗꯨꯒ ꯌꯣꯁꯅꯥꯇꯣꯝꯕꯤꯒꯤ ꯄꯥꯏꯔꯤꯕ ꯑꯥꯏꯐꯣꯟꯗꯨ ꯇꯥꯞꯂꯛꯑꯒ ꯌꯥꯝ ꯊꯨꯅ ꯏꯃꯨꯡꯂꯣꯝꯗ ꯆꯦꯟꯁꯤꯟꯈꯤ ꯖꯣꯅꯤꯗꯤ ꯏꯉꯛ ꯉꯛꯅ ꯀꯔꯤꯅꯣ ꯍꯥꯏꯅ ꯌꯦꯡꯂꯤ ꯀꯩꯅꯣ ꯌꯣꯁꯅꯥꯇꯣꯝꯕꯤꯗꯨ ꯄꯥꯈꯠꯅ ꯀꯩꯅꯣ ꯃꯥꯅ ꯑꯩ ꯐꯣꯟ ꯃꯨꯜꯂꯒ ꯆꯦꯟꯈ꯭ꯔꯤꯁꯦ ꯖꯣꯅꯤꯁꯨ ꯒ꯭ꯌꯥꯟ ꯇꯥꯕꯣꯏ ꯇꯥꯗꯕꯣꯏ ꯄ꯭ꯔꯞ ꯆꯦꯟꯆꯠꯇ ꯂꯥꯛꯏ ꯌꯣꯁꯅꯥꯇꯣꯝꯕꯤꯅ ꯁꯣꯝꯗ ꯂꯥꯎꯔꯒ ꯂꯩꯍꯧꯔꯤ ꯖꯣꯅꯤꯅ ꯏꯃꯨꯡꯂꯣꯝꯗ ꯂꯥꯛꯄꯗ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯂꯩꯔꯝꯃꯤ ꯑꯗꯨ ꯎꯕꯗ ꯅꯤꯁꯥꯅ ꯈꯔ ꯉꯥꯎꯕꯒ ꯅꯤꯄꯥ ꯊꯣꯡꯁꯦ ꯑꯝꯇ ꯍꯥꯡꯗꯣꯛꯑꯣ ꯖꯦꯝꯁ ꯑꯕꯣꯛ ꯖꯦꯝꯁꯅ ꯊꯣꯡꯗꯨ ꯍꯥꯡꯒꯦ ꯇꯧꯕꯗ ꯍꯦꯟꯔꯤꯅ ꯉꯥꯏꯈꯣ ꯃꯥꯒꯤ ꯇꯨꯡꯗ ꯂꯥꯏ ꯐꯠꯇꯕ ꯃꯌꯥꯝ ꯑꯃ ꯂꯥꯛꯄꯅꯤ ꯅꯠꯇ꯭ꯔꯒꯅ ꯕꯨꯠ ꯑꯣꯏꯔꯝꯕ ꯐꯥꯎ ꯌꯥꯏ ꯖꯣꯅꯤ ꯁꯥꯔꯒ ꯀꯧꯔꯛꯄꯅꯤ ꯖꯣꯅꯤꯒꯤ ꯇꯨꯡꯗ ꯑꯀꯤꯕ ꯁꯥꯎꯍꯨꯝ ꯀꯌꯥ ꯈꯣꯟꯖꯦꯜ ꯀꯌꯥꯅ ꯄꯨꯛꯅꯤꯡ ꯅꯦꯟꯈ꯭ꯔꯦ ꯇꯧꯔꯤꯕ ꯑꯁꯤꯗ ꯇꯁꯦꯡꯅ ꯖꯣꯅꯤ ꯃꯁꯥꯗꯨ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ ꯃꯤꯑꯣꯏꯕꯁꯤ ꯀꯤꯕꯨ ꯀꯤꯗ꯭ꯔꯗꯤ ꯕꯨꯠ ꯄ꯭ꯔꯦꯠ ꯂꯥꯏꯇꯤꯟꯒ ꯑꯃꯠꯇ ꯆꯪꯕ ꯉꯝꯗꯦ ꯑꯗꯨꯕꯨ ꯀꯤꯕꯨ ꯀꯤꯔꯕꯗꯤ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕꯅꯤ ꯍꯥꯏꯕꯗꯨꯅꯤ ꯖꯣꯅꯤ ꯃꯥꯒꯤ ꯋꯥꯈꯜꯗ ꯑꯀꯤꯕ ꯁꯨꯝ ꯍꯧꯔꯛꯄꯗꯒꯤ ꯋꯥꯈꯜ ꯃꯥꯡꯁꯤꯜꯂꯛꯑꯝꯃꯤ ꯈꯔ ꯉꯥꯎꯖꯕ ꯅꯤꯁꯥ ꯑꯗꯨ ꯐꯥꯎꯕ ꯈꯪꯍꯟꯍꯟꯕꯒꯤ ꯐꯤꯕꯝꯗ ꯂꯩꯈ꯭ꯔꯦ ꯀꯞꯂꯤ ꯇꯧꯔꯒ ꯖꯦꯝꯁ ꯑꯝꯇ ꯍꯪꯉꯣ ꯑꯩ ꯁꯤꯗꯧꯔꯦ ꯖꯦꯝꯁ ꯃꯅꯨꯡꯗ ꯍꯦꯟꯔꯤꯅ ꯈꯟꯕꯅ ꯌꯣꯁꯅꯥꯇꯣꯝꯕꯤꯗꯨ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ ꯑꯁꯤꯒꯤ ꯋꯥꯈꯜꯗꯅꯤ ꯊꯣꯡ ꯍꯥꯡꯗ꯭ꯔꯤꯕ ꯑꯁꯤ ꯑꯗꯨꯕꯨ ꯖꯣꯅꯤꯅ ꯌꯥꯝ ꯀꯟꯅ ꯍꯥꯏꯕꯗꯒꯤ ꯖꯦꯝꯁꯅ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯏ ꯖꯣꯅꯤ ꯀꯞꯄꯒ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯍꯦꯟꯔꯤꯒꯤ ꯃꯃꯥꯏꯗ ꯀꯤꯟꯅ ꯊꯤꯟꯗꯠꯂꯤ ꯀꯩꯅꯣ ꯅꯪ ꯈꯜꯂꯤꯁꯦ ꯑꯩꯁꯦ ꯁꯤꯔꯁꯨ ꯌꯥꯔꯕꯣ ꯅꯁꯥꯒꯤꯗ ꯈꯟꯕ꯭ꯔꯥ ꯍꯦꯟꯔꯤꯁꯨ ꯁꯧꯒꯠꯂꯛꯏ ꯑꯗꯨꯒ ꯖꯣꯅꯤꯗ ꯏꯜꯂꯤ ꯀꯩꯗꯧꯔꯦ ꯑꯩꯅ ꯅꯉꯣꯟꯗ ꯖꯦꯝꯁꯅ ꯑꯁ ꯅꯣꯏꯁꯤꯗꯤ ꯇꯜꯂꯤꯍꯦ ꯑꯗꯨꯃꯥꯏꯅ ꯇꯧꯅꯅꯣ ꯐꯖꯅ ꯍꯥꯏꯅꯕ ꯌꯥꯕꯁꯤꯗ ꯖꯣꯅꯤꯗꯨ ꯁꯥꯎꯅ ꯃꯥ ꯌꯥꯝ ꯐꯠꯇꯕ ꯃꯤꯅꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯩꯈꯣꯏꯒꯤ ꯃꯥꯡꯅꯕꯇ ꯁꯤꯟꯕ ꯃꯁꯥꯒꯤꯗ ꯈꯟꯕꯅꯦ ꯍꯦꯟꯔꯤꯅ ꯍꯣꯏ ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯌꯥꯕ ꯃꯤꯔ ꯑꯩꯁꯦ ꯐꯥꯒꯤ ꯖꯨꯒꯥꯏꯒ ꯑꯝꯇ ꯈꯪꯗꯕ꯭ꯔꯥ ꯅꯪ ꯖꯣꯅꯤꯅ ꯑꯣ ꯅꯪꯒꯤꯗꯨ ꯐꯥꯒꯤꯔꯣ ꯐꯥꯒꯤꯕꯨ ꯃꯤ ꯁꯤꯕ ꯌꯥꯕ ꯐꯥꯒꯤ ꯇꯧꯅꯕ꯭ꯔꯣ ꯇꯧꯅꯕ꯭ꯔꯣ ꯑꯅꯤꯗꯨ ꯈꯥꯝꯗꯣꯛꯅꯔꯒ ꯇꯨꯃꯤꯟ ꯂꯩꯅꯔꯝꯃꯤ ꯅꯤꯁꯥꯒ ꯇꯟꯖꯥꯗꯨꯗ ꯂꯣꯏꯅ ꯉꯥꯎꯕ ꯍꯟꯅꯈꯤ ꯄꯤꯛꯇ꯭ꯔꯨꯒ ꯇꯣꯡꯁꯥꯡꯒꯁꯨ ꯁꯨꯝ ꯂꯥꯛꯄꯅ ꯖꯦꯝꯁ ꯈꯣꯏꯒꯤ ꯃꯅꯤꯡꯂꯣꯝꯗ ꯐꯥꯎꯖꯤꯜꯂꯛꯏ ꯇꯣꯡꯁꯥꯡꯅ ꯅꯪꯒꯤ ꯃꯅꯝꯌꯦꯟꯗꯨꯕꯨ ꯀꯥꯏꯗꯩꯅꯤ ꯍꯥꯏꯒꯦ ꯄꯤꯛꯇ꯭ꯔꯨ ꯃꯅꯥꯇꯣꯟꯗꯨ ꯁꯥꯡꯅ ꯆꯤꯡꯂꯒ ꯃꯅꯝ ꯅꯝꯂꯒ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯒꯤ ꯅꯥꯇꯣꯟꯁꯤꯅ ꯄꯨꯕ ꯃꯥꯏꯀꯩꯗꯅꯤ ꯑꯩ ꯉꯁꯤ ꯆꯠꯀꯅꯤ ꯇꯥꯂꯛꯇꯨꯗ ꯍꯦꯜꯞ ꯇꯣꯡꯁꯥꯡꯅ ꯍꯦꯡ ꯇꯧꯔꯤꯁꯦ ꯀꯗꯥꯏꯗꯅꯣ ꯀꯔꯤ ꯆꯥꯎꯔꯤꯖꯥꯠꯅꯣ ꯇꯣꯔꯣ ꯄꯤꯛꯇ꯭ꯔꯨꯅ ꯈꯪꯗꯦꯅꯦ ꯑꯩꯁꯨ ꯂꯥꯎ ꯇꯨꯃꯤꯟꯅ ꯌꯦꯡꯉꯨꯁꯤ ꯑꯝꯇ ꯑꯁꯤ ꯍꯥꯏꯅꯔꯒ ꯑꯅꯤꯗꯨ ꯂꯨꯝꯗꯨꯅ ꯂꯥꯛꯏ ꯑꯗꯨꯒꯗꯤ ꯌꯣꯁꯅꯥꯇꯣꯝꯕꯤꯅ ꯂꯥꯡꯗ ꯊꯨꯔꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯁꯤꯒꯤ ꯄꯛꯇꯕ ꯌꯣꯔꯥꯡꯁꯤ ꯑꯣꯏꯔꯦ ꯌꯣꯁꯅꯥꯇꯣꯝꯕꯤꯗꯨ ꯄꯤꯛꯇ꯭ꯔꯨꯒ ꯇꯣꯡꯁꯥꯡꯒ ꯎꯕꯗ ꯍꯔꯥꯎꯅ ꯅꯣꯏ ꯂꯥꯛꯑꯕ ꯑꯩ ꯈꯪꯉꯦ ꯅꯣꯏ ꯑꯩꯕꯨ ꯀꯟꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯇꯣꯡꯁꯥꯡ ꯄꯩꯔꯒ ꯂꯥꯎꯕ ꯌꯥꯔꯣꯏ ꯃꯁꯤ ꯌꯣꯁꯅꯥꯇꯣꯝꯕꯤꯅ ꯑꯩꯕꯨ ꯑꯝꯇ ꯂꯥꯡꯁꯤꯗꯒꯤ ꯂꯧꯊꯣꯛꯄꯤꯌꯣ ꯄꯤꯛꯇ꯭ꯔꯨ ꯁꯥꯎꯅ ꯌꯦꯡꯂꯛꯑꯒ ꯀꯔꯤ ꯍꯥꯏꯕ ꯅꯪꯒꯤ ꯑꯥꯏꯐꯣꯟꯗꯨꯗꯗꯤ ꯅꯣꯡꯃꯇ ꯐꯣꯇꯣ ꯑꯝꯇ ꯀꯥꯞꯆꯒꯦ ꯍꯥꯏꯕꯗꯤ ꯁꯨꯡꯌꯥ ꯌꯥꯗꯦ ꯑꯗꯨꯒ ꯀꯟꯕꯤꯌꯨ ꯍꯥꯏꯕ ꯇꯣꯡꯁꯥꯡꯅ ꯑꯗꯨꯅꯤ ꯌꯥꯝ ꯐꯠꯇꯕꯅꯤ ꯔꯤꯜ ꯃꯆꯥ ꯑꯃꯇ ꯅꯝꯖꯒꯦꯅ ꯈꯟꯅ ꯍꯥꯏꯕꯅꯤ ꯀꯩꯁꯨ ꯌꯥꯗꯦ ꯃꯥꯅ ꯌꯣꯁꯅꯥꯇꯣꯝꯕꯤꯗꯨ ꯅꯨꯡꯉꯥꯏꯇꯅ ꯑꯩ ꯁꯣꯏꯗꯅ ꯅꯣꯏ ꯑꯅꯤꯒꯤ ꯐꯣꯇꯣ ꯅꯝꯒꯦ ꯔꯤꯜ ꯅꯝꯒꯦ ꯍꯥꯏꯕꯗꯣ ꯌꯥꯔꯒꯦ ꯑꯗꯣ ꯑꯩꯕꯨ ꯑꯝꯇ ꯊꯥꯗꯣꯛꯄꯤꯌꯨꯗ ꯑꯃꯗꯨꯅ ꯀꯟꯅ ꯍꯥꯏꯕꯗꯒꯤ ꯑꯅꯤꯗꯨꯁꯨ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯕ ꯃꯥꯜꯂꯤ ꯊꯥꯗꯣꯛꯄꯤꯔꯝꯃꯤ ꯑꯗꯨꯒ ꯍꯦꯟꯔꯤꯅ ꯃꯉꯣꯟꯗ ꯅꯝꯊꯥꯛ ꯇꯧꯔꯒ ꯐꯣꯟ ꯄꯨꯈꯤꯕ ꯀꯩꯗꯧꯕ ꯃꯌꯥꯝꯁꯤꯡꯗꯨ ꯂꯣꯏꯅ ꯇꯝꯂꯝꯃꯤ ꯑꯗꯨꯕꯨ ꯄꯤꯛꯇ꯭ꯔꯨꯅꯗꯤ ꯃꯥꯅ ꯊꯤꯔꯛꯏꯕ ꯃꯤꯗꯨꯅꯤ ꯍꯥꯏꯕꯗꯤ ꯈꯪꯖꯕ ꯅꯠꯆꯗꯦ ꯇꯣꯡꯁꯥꯡꯅ ꯍꯦꯟꯅ ꯀꯔꯝꯕ ꯃꯤꯅꯣ ꯍꯨꯔꯥꯟꯕ ꯌꯥꯝ ꯍꯩꯕ ꯁꯥꯗꯅ ꯈꯪꯂꯤꯗꯅ ꯁꯥꯂꯥ ꯄꯤꯛꯇ꯭ꯔꯨꯅ ꯑꯩꯒꯤ ꯃꯅꯝꯒꯤ ꯆꯦꯅꯦꯜꯗꯣ ꯑꯃꯨꯛ ꯃꯥꯡꯒꯦ ꯇꯧꯏ ꯃꯐꯝ ꯁ꯭ꯋꯥꯏꯗ ꯃꯥ ꯁꯣꯏꯗꯅ ꯂꯩꯔꯅꯤ ꯁ꯭ꯋꯥꯏꯗ ꯌꯣꯁꯅꯥꯇꯣꯝꯕꯤꯅ ꯃꯈꯣꯏ ꯑꯅꯤ ꯑꯩꯅ ꯐꯪꯕ ꯃꯐꯝꯗ ꯍꯦꯟ ꯑꯝꯇ ꯊꯥꯔꯣꯏ
Tongsangna Khang moi nei siamta damcha ka kona thije ahumdu phamungda pulak hibli wadi amata ngangnade magi thokpani leiribadu Henry mana ngasai laaga purakwa iPhone du hanglga yingi sat hangbada wallpaper da fallauna baladu chungthorai balani ni sidia asi haraga amu gallery da changlaka yengwada Henry du khangpre khangna laurai oima James ka Johnny ga su khanglami kadore Henry kemta tokta sarga kem tawdi asi haraga phone du amu loni yengi akiva makhal mathelgi but kaya ama yauramli photo singdu mathang yenglakpada picture su migi maningda yamna chaningna leiraga yawbutu ubda Henry nokmi tawrai toro su yawboire James na kaidore ni pa tumba yadrabo Henry na kaisu tawde aduni pa noidi namai kayam sangge noi sigi Jupiter da leiba mi singcha mamai bale haine Henry na ngang ibu wahi tuda nga tuna Johnny ka James ka phu hagulai aduga kaiba mamai Henry na hoi mamai Johnny na kaide mamai no da ekhoi sa sunatana mamai kamai pandiwa Henry na kaino haisa nachin thinu ta aisu mamai palami ekhoi art di mi imta mamai panati Henry na ngangi batu ani duti ngawruga ngangini sanaribani haidana adumak tawraga leirami Henry su mana haiba ngangba tamandabadagi magi mamai du ulli noisu mamai palamni da tu aisu palisidi tawriba mathautuda Johnny amati James mamit mana yungkre Henry bu kiyo phawrami Johnny kina James makutu pairami James kina Johnny di yanglami matindu kutyo thari Henry magi thokpa ngangda ngangi tasiyang hairabada minate mamai palabnina mi manba sani mana asuna hairibaki maramdi mamai palibasi ma khaktunate mi pumnamakni khanduna hairibani adubu adugi onna tinafada Johnny tapna James ki mana mayada ipa masibu ekoi Henry dura ma Henry ni haibai thajaraktre James na isu khalibani amukta tawtaba ngaktre mana tawrise Johnny na mamai su pale sa ore jala natsuga alien ga ore jala mi sarga laibu irmi Henry na kaino no ani na sanari wari do ai maramdra Johnny na nate talaktu da yum mathakta mi khana bagi makol tarai adu tavda James na kaino turse amuktu sumaina nangkai tawba leiti tongsang na ngasi khoina mafamse reserve torapani khangaba atopa hanaki James ko leiva butching du sauna ekhoi mafam sidalaga kanaba huira kanu khangleba taningde yam thura chakro adu nangi afaba oigini pictruna sia yam chawai waro ha noi ki mafam oiresu ekhoi na ngasi khakni hairedana natraga challo ekhoi ki mafam duda noi tamnaru so ngasi di sida ekhoi tawrage tongsang tu yam pingna asuk sitaba khangwai ta do aina kil rok ba do nami khitna yango Pictruna as mata tongsang nang masu pigman kre phajna hainaraga ngangnase dapto sida yaroi sidi migi mafamne